Isaul yum sentakhraba imung singda lupa lising yankai piragan MLA usam Devena handaki sing isauduna maram oiduna yum sing thumjinduna awaba taraba waba gai kendrigi manung sanba maibam usiwa nastawa amadi irongi imung samapa lomda kendra sigi MLA Dr. Usam Devena seng hawai thau tilaw amadi thum yauna nongmada sangraba yadraba polam singen dokre loinana isaula yumna sentakhraba imung singda lupa lising yankai piragan hena Laothokhre MLA Dr. Devena haikibada handak kairiba turel torbana si adukimatik sangna kaiba maramna kairiba mafam asi thingna bohanabada numit humni rom sangki waraba suwana laikai miyamna thawai yauna hotnaminaduna amadi maki maikeidigi kana honaduna hojiksu hanagi phiumda leina bohonari haki Devena makha taraduna isa osina maram oiduna yum punna sendakhiduna awaba taraba imung tareta MLA gi maikeidigi rupa lising yankai mateng panglagan hena Laothokhre Tangkhul aje katam naw longna KNA da Aroiba warning tokri Koki National Army KNA member ni haijaba miyeni na Tangkhul aje katam naw long TAKL gi member Kingston Kasung bu furakiba thawong akan mamong na condemn tawbaga loinana terrorism amadi violence ta kaidanu na compromise tawro hena KNA da Aroiba warning tokri Tangkhul aje katam naw long TKAL na ngarang thadorak pa cholamada lebak thiba thawdo du tha asigi tara ke numidang pung 3 makhairom tabada kangla tongbi du thokibani Kingston Kasung Kamjong district ki Singsau village tagini aduga housing na kangla tongbi ta lebani mangna octo amada liang mai nupi ani puraga thorak pada khangau ma ki matung lomdigi attack torokibani thawong asimak pangdabigi thawong ni hairaduna TKAL na terrorism amasung violence ki thawong singmong amatari yasinaba tawro hari Kingston Kasungbu phubada sianaba KNA gi miyoni na pung hundraga ni thugi manung da masana maral yajagadabne madi KNA na official oina lala haijabaga loina kari maram gi phukibano haibigi mayek sengbu wafam hairiba matam asigi manung da phongdorakadabne hanisu TKAL na demand tawri demand sing asi thabak to onthoktriba phawba TKAL gi jurisdiction manung da leiriba Tangkhul natragana citizen sing na koki community da cooperate tawro hanisu khangali loinana southern Tangkhul area da leiriba Tangkhul gi dukan sing Tangkhul gi damak mark tawbaga loinana koki community gi dukan sing na koki gi mark tawdun thamgadabani amadi demand sing asi thabak to onthoroktriba phawba Tangkhul community gi miyoy amatana koki na phamba dukan sing dagi posai leibi yaro hanisu warning tawri COTU na thadorakpa order amada lakliba midnight ki September tang kunganitho digi horagana September gi tang kungamanga phawba the committee on tribal unity haizariba loop asina numit humni gi economic blockade chatharagan hena Laothokhre makoina chathariba economic blockade asi ambush the Assam rifle person ani heart khibaga mari lenana sarkarna inactive oina lei habigi wafam yauna masiga mari lenana protest tawbani haiba wafam Urkhul Times report tarokli Illegal immigrant ki matang yengsinana ba high level committee linkhat pada union cabinet na ayaba pikre union cabinet ki ware puhani ki minister N Biren na thagat ba phongdorakli illegal immigrant leba sigi demographic maru oina border area asobu safu ma pirakli ba sigi matang da kumna study tawbugo loinana masidagi kokna ba thorang sing pothona ba high level committee HLC ama lingbra union cabinet ayaba pikre illegal immigrants singna demographic safu ma pirakliba sikhaktana tana leba asigi internal security singnarakliba sigi matang nasu high level committee sina kubna study tawgani hari agency ki pauna hai tha sigi tarara prime minister na share lodna pangdokkiba union cabinet mifamna high level committee HLC linkhatpegi ayabadu pihibani cabinet mifamadu union home minister Amit Shah na illegal immigrants singna maru oina border area ki demographic yauna makhal kyara pirakliba safu gi matang na wafam sing puthokpaga loinana haribi issue asi lusinana bagi sapsaba thorang sing lokhatpa ngamna ba high level committee HLC lingduna masigi matang na study tawduna issue asi handle tawna bagi matang na committee gi suggestion lawna ba wafam puthokki cabinet mifam madura HLC linkhatna bagi matang na sapsaba notification athupa matam na thokpaga loinana committee asi da yumthang na balaibak singa tainana leiriba state singi mihut sing yona bagi matang na siya khanaki panbaya bari sai sigi independence day thoramda prime minister Narendra Modi na leba sigi demographic ta asawa singna ba ma oirakliba yamna sathibi shu si kokhonana ba high power demographic mission ama launch tawragani hana Laothokhre ba matung union cabinet na high level committee HLC lingbe ya ba pikibani prime minister na
Laiba asigi internal security da singnaba amadi demographic imbalance ki isu punama asi horakpam illegal immigrant ni masigi maru hunbani haina phongdokhibani. Independence Day ki warol adura Prime Minister Narendra Modi na infiltrator ngamkhai lansinduna ain kaina sangsilakliba miyoi singa sina aikhogi isal isi singamadi isa nupi singda maru oina target tawri masi aikhoina tumina yengduna laithokloi aikhoina samjaraba tribal miyambo lana lamjingba loinana tribal singi lamsin namduna lauksinbagi thabak sa tharakli masi laiba asina khangduna leiba ngamdi maru oina border area re demographic ta ahong bulak matamna masina national security ki crisis ama oheli laiba asigi sakhotpa integrity amadi unity the sound akaiba pirakli khunai matang du laita handaba maruhali laiba amata infiltrator singi makhut tadi malem laiba amata da masi thokte maramasina masi aikoi gi bar sida mataw kram thon gadori bano hanasu Prime Minister Narendra Modi na phongdokhibani handak Bihar masum Assam na pangthokpa Miyam tinma mifamna Prime Minister Narendra Modi amasum Home Minister Amit Shah animagna illegal immigrant ki matana yamna maru oiba wangang kibani mamang sayolda Bihar pangthokpa mifam miyam tinba mifam amada Prime Minister Narendra Modi na leba asida ngasi oriba infiltrator ki matana opposition Congress Party bu moral shiraduna Congress pu infiltrator singi defender ne amadi anti-national force ni haina su moral sikibani BJP ki panamdi infiltrator singdagi laiba singak thoktuna integrity lehanmani hariba simak BJP na thaba oina lokotuna utkani haiba wafam Prime Minister Narendra Modi na phongdokpa laikhibani Manipur amasum India ki marakta lairiba political conflict ki wakhairon thiminasi linto lamyan irabo na piramba Ithal gi manungsa ngasi Manipur amadi India ani ki marakta lairiba political conflict asigi wakhairon thiminaba yamna maru oirakli haina lamyan bi irabo ningsing thoram observation committee linto ki convener L Syam Khumana phongdorakli lamyan bi irabo ningsing thoram observation committee linto amasum protection and preservation committee Manipur PPCM ani na punuk samnaduna ngasi Imphal West ki kadangban part 2 gi community hall pangthokiba lamyan bi hizam irabo na miro takiba Numit September kunga mathoi English ngamaga samapan ga nifuguni paningsing thorongga mari lenana pamising da mathaki waphamasi El Syam Khumana phongdokhibani mana makha taraduna lamyan bi hizam irabo ki wakhalon aikoina matam sangna naineduna lakni mangna palambadi Manipur si ingna singna kanagi sumikha pondana manabu khunayam uhenba haibasini aduba lamyan ba sina pamlamba manabu khunay amadi ningtamba khunay do ekoin hausik phama ngamlibra haibisi ekogi asabu wangam oiribani maramdi ngasi ekoin hingliba khunay si yamna mikha ponba khunay ma haibdu oirakli lamyan bi hizam irabona PV ramba ithiladu gi manungsana ngasi Manipur amadi India gi political gi oina nainaba conflict asi wakhaina begi wakhai role thiba haibisi yamna maru oi hana lawi maramdi lamdam asibu Indian Union ga punduna laidiba matam asida aikhoina ngasi hingliba si miyot minai amadi hingwegi hak phangduna laidi heba wafam yauna phongdokhe tendana sun myamda thamjage duga hausikoina di myam paus matang ase lusinjarage amasu makhata ba no ba update myam puna ngamina sena channel sigi mekedi gi mang phamda makhata na thamjari makhata ba no ba update myam puna ngamina se